Hauzik ahanbada ngasigi maruoiba pausing. Manipur gi apunbagi saktam kahenbi yaroi haina mamang sahida assembly na lauki wareb ngasi amuk hana assembly na reaffirm tawkre. Manipur People Bill 2018 yedabulate na pass tawkre. Manipur Liquor Prohibition Second Amendment Bill Select Committee da thadakre. Second MR dagi mang kiba 9mm pistol yang kai taruki case NIA da sinakrabanina marale musing sabsana khanglagani haina Chief Minister N Birena hai kre. Amadi mahire amadi maina pai bi singna assembly tamna thomjina na ba mai ke kaya dagi hona kre. Kharumjare ISTV pawming tabiriba sing mutaram nokchare hauji mapung iba paw Manipur gi apunbagi saktam kahenba yaroi amadi atopa administration ama Manipur da laiba yaroi haina mamang sahida assembly na laukiba wareb ngasi amuk hana assembly na reaffirm tawbada yana kre Hauzik framework agreement ki wafam phongdokpa horpadagi Chief Minister N Birena Manipur gi apunbagi saktam kaidana ba amadi Manipur manungda atopa sasan ama tawrakpa yadana ba introduce ngani tara-taret ki December gi tang 12 da assembly na wareb laukiba resolution number Chamakun adu amuk hana assembly na reaffirm tawnana ba pukalakiba move adu house na amata oina yana kre Manipur da mitomiansa sing sanglakpa control tawnaba amadi yelhomi kanana ba pandamda bill ama puthokna ba hauzik leiriba sarkar asina mayamgi oiba mot lawraba matung amadi hill area committee da thadaduna recommendation lawraba matung da ngasi yetnaba leitana Manipur People Bill 2018 ngasi assembly da pass tawkre bill asigi manung da Manipur da changlakpa mitomiansa singi chana kanglol amadi yelhomi singi matang da tongan ba wafam kaya yaure bill asi Manipur gi governor na ayaba piraba matung da ek onduna chatnaba hogadabani The Manipur Liquor Prohibition Second Amendment Bill 2018 passed Kidre Select Committee Amada Thadakre Bill asigi khanabada opposition gi luchingba okram ibobina government na bill asi pass tawduna chanarabadi state ki resource khara laigadra haina puthokpa oirambadi yai adubu bill asi puthoktada atei lambi lairoidra haina ma ki observation pikhi bill asina ahenba income lakani haiba tarabadi opposition na yaba ngamloi amasung morally support tawroi haike Yaragadi bill si masi pass tawraga masidagi kari hani yon ba free yon han bahai ga yu thong bahai ga tawgi mahutta central government da hainer ga ai sum choi na pi ga dei 7 period hana themal ni first April ni pitoga madudai da state si awa ba do central sin makok ta yehin ga tamne only then moi pi ne ba da ayan 15 finance 2020 calling I when a picture the when a budget time if they are not giving a caritoni a quick and not over the other the same na quick masiki bill say morally support towing day government ng nami hay na pass away to view do a quick party di masi pass na ba kanar puta ba adu orga di quick yaujeroi Khanabadu Saryakiba Deputy Chief Minister YJ Kumana bill asi pass tawraga tare suba pay employees in da pigani haibalate madu aranba wakaloni haike Chief Minister N Birena state asida sungliba yungau singasi quality leina sungdabadagi mioi kayagi haksang sokningai oirakpa sungliba yungau asi magul leina sunglaga mapal da thadoksi haibagi pandabne adubu miyamgi aningba apamba matung ina bill asi pass tawagi mahutta select committee amada thadaraga hena kumna khanarasi haina house da thamke Sitting on the Lake Handa Kimanga Suba Session as Siging as the Aruba Nimita di Manipur International University Ville House na passed okay. Si Minister N Birena Pukalakpa government ki resolution ani amasu passed okay. Ngasi Zatakiba Mipamda opposition gi Govindas Konthauzam Amadi ke Ranjitna Manipur University gi issue matangda calling attention pukat ke. Nimit yang khaini henjilak laba khongjang asina Mahiroi Singi punsi banglagadra haibagi mipai ba leire. Mahak pu lokthokna naba house ki oiba resolution ama lawna naba motion ase duration discussion on Toktuna Punna Kana Minanaba Speaker Punging Singshin K. Si Minister N Birena motion adugi pakum piraduna watok sida government asina Mahiroi Singi interest ta warashin ama purakna bakan na honari opposition na su masida cooperation PBU Prime Minister amadi Home Minister na su achumba lambida changlakani haibagi thazaba lay Indo-Myanmar border pillar gi matang da su opposition gi MLA KS Joy Kishan amadi K Mega Sandrana calling attention pukhat K.
border pillar sigi matangda central team ama lakadoriba asida mipum khudingmakna saruk yaminaduna tangdangba ama khangnanaba honaminasi haina chief minister na house ki khuthangda appeal tawke ngasi phongkiba assembly gi lunch hour da speaker y kemsa na assembly proceeding gi mitei mayek edition phongke assembly gi proceeding singsu mitei mayek na iba horagani haike Second Emadagi Mang Kibat 9mm pistol yang Taruki case NIA da sinakrabanina maraleba musing sabsana khanglagani haina chief minister N Birena haikre ngasi star question da thanglaban kendragi MLA case joikishan na hanglakpa wahangi pakhumda chief minister na makhatana nongoi mangki bagi matangda state sarkar na thigatuna maraleba police officer ani thabaktagi suspend tawke makhatana chenar pa yaba kaya lebadagi sabsada thigatna ba NIA da sinakhibani masida sarkar asina achan mirai naina thabak tawbagi wafam leite maraleba sing sabsana ain gi cherak adumak phangani haike Mana makataraduna police personnel singi damak quality yaudaba petty supply tawba singi su sabsana phangom thokpa sing adumak phangani in solution ni tara mari da petty sing adu supply tawkiba mi aduna amukhana in solution ni tara tarukta petty supply tawramba adu mamangi sarkar gi matamdani anoba sarkar asi lakpadagi in solution ni tara tareta quality yaudaba petty supply tawramba gi watok asi phagalakibani haike aduga hujiki aina saja NIA ini nak buat post kita lurus pada prima facie kerana kita aina house dah hidup ya, lepas nomai ani khabasi nasari second lemar dari mang itu nomai ani khabasi hari bermisna hidup kita tu mila kerana manju si level itu lagi, lepas na madu kuda tu prima facie kerana itu lagi action dong begini, sikit hari itu su tidak pasti tu memang begini mana house. Amaromda assembly mifam chathani ngaida mahiroi kaya ama MU gi VC lawtho haiba kholau kaya ga loidana koya thongdagi thomjilake Manipur police na mahiroi sing adubu changhandana thamke district magistrate yauna mafam aduda yamna kupna pamdaba thodok thoktana ba ngak senbagi tabak chathake mahiroi sing gi akanba davi dagi makoibu koya thong traffic point phawba kholau lawhanbaga loidana chalhanke adubu mahiroi sing na mafam adudagi hando haiba yakide loidana kangla pak lomdagi nupi kaya su mahiroi sing adugi khongjang aduda saruk yanana basakhlake police na control to bangang tabadagi ngamuk tabagi fibam lakpadagi tear gas cell kaya manung kapke matam sangna mahiroi sing amadi police ki marakta mukna bathokuna mahiroi sing na nung nawina chingba police tamna kablokpadagi police na su makoi bu thingna na tear gas cell amadi mok bomb na chingba kapke khangogdana khoya thonggi akoi bada mahiroi sing na lambi da mai thabana chingba thabak kaya su chathake mahiroi sing na thomlakpa nungna panbadagi khamduna leiba gari kharasu akai atoi thoke thododu da mahiroi mari asopan nangke makoibu ambulance amana hospital tamna puke matam sangna mukna ba thoklaba batung police na ingna tapna control tawke Mahiroi kaya ne assembly tamna thomjinna ba thangmebin baisnam lekai amadi Dam College campus tagi thorokna ba honabada police na thingduna lambi da fawba thorhan khidre Imphal West ki DC and Pravin yauna mari leina ba official amadi police officer singna khongjang changchina ba thorkiba mahiroi singa wari sanaduna irang thoktana ba honake
थाव ग्राउंड ममांगदसु मैरोई सिंगना लंबीदा हिपसिंदुना खोंजंग संगसिनखे जेम कॉलेज कैंपस रोमदगी थोरकपा मैरोई सिंग अदु कॉलेज गेट ममांगदा थिंगनना होनखे पुलिस की अथिंग बनम खाइदुना थाव ग्राउंड ममांग फावबा चेंसिंदुना लंबीदा हिपसिनखे खोंजंग संगसिलिबा सिंग अदु हंदो हाइबा यादबदगी पुलिस गाड़ी दा हापटुदा कॉलेज गेट ममांगदा थादोखे ngasi mairoi singna sanction khiba tongan tongan ba khongjeng aduda desam gi secretary organization M Samarjit Imphal East ki secretary general Imphal East L Thonglen yauna mairoi lup asigi thomi police na fazin khre hari atai fazin khiba members sing adudi Imphal College Students Union gi finance secretary K Guidolin amasung headquarter gi member ahumni hari Khwairban Kaithel da mioi kharana Kaithel phambi amadi akoibada leiba dukan sing thong lolanduna assembly tamna khongjang sangshinana ba honarakpada police na matam sana mioi sing adu control tongna ba honarakpada Kaithel manung amadi akoibada charangna bathokhe Manipur University ki VC lautokadabani liquor prohibition bill pass tawbu yaroi haina ima Kaithel gi nupi singna Samu Makongdagi assembly tamna khongchat ama chatnana ba honarakpada police na thingbadagi Kanga traffic island dagi Samu Makongnomda amuk khalan khre Socialist Students Union of Manipur Haiba banner sesinaduna chatkiba khongchat aduna miyamna chatoktashin tawbada matam khara akaiba oikhe Assembly Mifam na Manipur Liquor Prohibition Amendment Bill 2018 passed the Yaroi Haiba Davida All Manipur Women Social Reformation and Development Samas Nupi Samas na Kholau Kayaga Loidina Gem Hall da Pullaga Assembly Tamna Lakpada Manipur Police na control tawduna Amukhana Kangla Get Mamang Fau Bahlan Ke Get Mamang da Nupi Samas ki music na Manipur da yu sungbagi ayaba piba Yaroi Haiba Kholau Kaya Lau Ke Awang Nonggong India gi yellow mi sing ngak tuna thambagi mathau tarakli haina United Mongoloid na thadorok pacharol amana khangalakli lamdam asida khundari ba Mongoloid ki mioi sing asi mising yamdaba oibana masagi lam akoi bagi saktab amadi kanglup ki sakchu da mapanda manadaba akoi bagi khal amadi maihorol da lamdam asiga susinadaba mawong kaya da chawna singnaba malairi Mainland India ki miyam na lamdam asigi yellow mi amadi masigi chatnabi kayabu namthabagi achawa wathok ama oirakle masdagi ngakthokpa ngamnanaba lamdam asigi lengak loising amadi yellow mi singna amatta oina ngakminanabagi matam yore hari haujiga ten ma prem thalokchari nati chat lage ba please I chat lage ba target ke season oi kabadi adudi ma amu hana una bungaro asum tawna bengo season chat kabada adum haina unkis bengo sushiro adum phanglaro khangedana Saraswati Coaching Institute Singmirong Khonangkarak Info admission open medical regular course NEET UG 2019 starting of class 25th July special futures supply of the study material from Delhi weekly test strictly in the NEET pattern free students save secure mark for 80% and above 50% concessions those students who study more than 2 years in medical class hurry limited seat only we nourish your futures. I think we should run at once. Winky's Swiss roll. Ram turabo purshibu winky samtadi piudna. Baba, quick zone gidi tatatis college di. Mamal suma phang kuding chamane yo sumang roi pista salabnina. Adu suma takta superlink footing gi offer me amum piri sidi. Tas electric drum machine bagum na yoti sinbaya. Dudi sanagi mohut yangna sinbaya andre. I think they are going to get us. Indeed, indeed. I think they are going to finish us. I think we should run at once.
Winky's Swiss Roll. Yam turabo punshibu winky samtagi piudana. Break matungna mayam utaram nokchere makata ba pauda Manipur Liquor Second Amendment Bill ngasi Manipur Assembly na pass tokidababu kada amasung imalup singi maikei dagi taram na okre adubu lamdam asidagi nisa kudimag thingdriba fawba khongjang handokloi hari ngasi pure romba khongnang makhongda leiba kadagi office ta pangthokpa pawgi mifamda kadagi mihu sing imalup singi luchingbu sing amade meira paibi singi mihu sing su saruk yake nupi samaj ki president thokchom ongbi ramani na haikibada Zahi kaya gi mamangdagi lamdam asigi ima singna laikai dagi yu amasung nisa maru phangna muthatnanaba khongjang kaya sangsin duna lakhi nisana thaksi khasi manganduna pamdaba thodok kaya thokale nupi kaya lukra ohelle angang kaya mapa mama leijadaba ohelle liquor bill pass tawdaba budi thagatli adumapu masina aikoi khongpham hanbadi leiroi haike Kadagi Secretary General Dipanjit Ningthaujanna liquor bill asigi mayokta sangsinba khongjangbu Manipur lengak amasung opposition pumnamakna miyamgi ihul khangduna bill asina mangjarakadabana henbadu khangduna pass tawrtaba haiba asi leibak miyamgi mai pakpani bill pass tawkidrabasu nisagi mayokta sangsinba khongjangdi hanba leiroi haike bill asi pass tawgidre haidana ikoi tuminna leithokpa yade maramdi bill pass tawgidaba haibasina ikogi pandam nate panthong nate ain yadaba yu adoi koi legalize torakanda sunganaba honabagi thorang ama ikoi maithiba piba khaktani adubu makhatana marang kaina phong na ain yadaba mongda phangiba sungiba yu amadi atai ni sasing ase ikoi thingnanaba lebang miyamga loinana ikoi khongjang changsinba duna ikoi maruiba pandamni ikoi makhatana lebang miyamga loinana makhal makha kaya marongge ikoi khongjang changsinbagi tangai phadaba lai Tauthong apunba yaifa thaurang apunba nupi lup singnasu kadagi khongjang sagoladuna tauthong da wakani fam chathake mai ka ba chinjaki mayokta sangsilakpa khongjang khudingmakta miyamna saruk yagani hairi Khoigi Manipur sarkar na yu sungbagi ayaba permit license pigani aduga Manipur da thokpa yu si export tawgani haibase masigi mayokta ne khoina ngasi phanjari se masi khoi suya yaningde khoigi BC pande lokthokpa haibase masidai sida students singna manga iba matam mase si kai shu thausa dabagi mawongda Manipur sarkar na positive response ngasi baw sungpi pipi dabase Manipur gi satra tungi pillar singsigi punsiga BC pande gi famga kanan hena lubage ba United Development Organization Wangjing na su yu sungbagi ayaba piba yaro haina Wangjing kaithel da khongjang sangsin ke kadana me kabani sagi mayokta sangsilapa khongjang da Wangjing na saruk yagani hairi सरकार ना असीगुम्बा एक से करीगुम्बा लौथोखगा यू मपालोंदा थादोकपा सुंबा योनबगी एक हे हापकपदा कोइ सुमयाना कदाराम तो बतुक खुदिमक्ता मतम लेबक तसिनबा सेम सारे हाइबो वफंग थंजे Tinungai apunba lupnasu Tinungai kaithel da wakani fam chatake mifam aduda kada Bisnupur district ki president Ais Basanti amadi Meira Paibigi luchingbi singsu saruk yake Phubala kaithel dasu Phubala apunba Meira Paibi lupna wakani fam chatake khongjang aduna university ki professor Pande lothokadabani haina dabi tauke Kadana sangsilakpa khongjang sawaladuna ngarang thanga kendragi manung chana leiba Moirang Khunau maning leikai gi akoibada Meira gi khongchat chatkre Moirang Khunau maning leikai apunba Meira Paibi lupna sinduna chatakiba khongchat adu maning leikai gi akoibada chatluraba batung Meira sangdat lusinke Apunba Meira ka bachinjak thingbal lup kainong nasu leikai mapan gi Meira Paibi singna kainong dagi hauraga yumnam Khunau amadi ngai khong Khunau phawba Meira gi khongchat chatke Imphal East amasung West ki tongan ba mafam singda CRPC ki dhara chamani phumari gi makhada curfew thamlamba adu handokle haina district ani asigi district magistrate singna thadorokpa tongan ba cherol amamam na khangalakle Imphal East ki oina assembly hall gi meter chama gi akoibada amadi khongnang ani karak tagi lamlong thong phawba amasung minu thong dagi khongnang ani karak phawba loinana sangakhum bazar phawbada curfew thamlamba adu ngasi numidang pung 3 tabadagi handokre Amuramda Imphal West ki oinasu Manipur Assembly Hall dagi meter chamanga gi akoibada Kurathong traffic point dagi DM College Gate fawba amadi DM campus manungda thamlamba curfew adusu ngasi numidang pung 3 tagi handokle hairi
Manipur University ki hauzik oiriba wathoga sida central government na yengliba miyeng asi karino haina hangba yaba wahang oire haina hana Manipur University ki professor oiramba Joy Kumar na phongdokre. Manipur University ki hana oza oiramba singna ngasi Pauna Bazar da leiba Manipur Sahitya Parishad ki office ta Paumi Singa unaba aduda Joy Kumar na makata na phongdokkibada numit yangkhaini thoini rom suraba university asigi wathoga si hauzik tri law and order ga mari leinaba wafum oirakle. Haurakpada yamna nganna loishinba yaramba wathoga si ngasidi madugi tanja adu mangkhre state government na MU gi wathoga si central government ki daitani haina laithokluba adunasu irang asida hena mai chukibani fact finding inquiry committee ama senduna nimit kuntrani gi manungda thigatnaba wafam asiga tharagadi university asigi mahiroi sing yamrabada nimit chamani romdi mai tamba phangloi dore Masina hauriba mahiroi singi punsida saungna saitheng phanglagani VC amagi matakta mahiroi lup amadi oza singna pendaba phongdokpagi wafam bharat ki mafam kayada thokiba leirabani central government na maru oina Manipur University da thogliba wathok asibu khangbidabagum tawba asi laibak thibani ngarang all political party meeting da Professor BC ama hapagi wafam yanakiba adu yamna khana ningai oi maramdi Professor VC hapa haibasi University eki matungina VC na hakadabani BC na leiriba makai Professor BC su leigani University eki procedure kairaga hapasu yadaba wafamni khwaidagi phabadi university asigi mahusagi phibamda hanjin hanaba BC gi yauhandana university asigi senior most officer amabu BC hapana phagani maraktuda BC bu suti piraga inquiry tawbana khwaidagi aphaba oigani masi tawdana lehanba haibasi tungda akaiba kaya lakani haike कोई परीक्षा हाइदोक तब कयाम ले परीक्षा हाइदोक गाइब कयाम ले एडमिशन की मतलब में अमसुंग मणिपुर दा यूनिवर्सिटी स्टे एकोबरे तगुद्री छात्र मैक्सिमम 2000 खतनी लेबोरी बाते हिजे मपान सखी गदोरी ने मखोई सिंगी कैरियर से कमदो गदगी हाइबे क्वेश्चन नंबर से बने लाइरिबा गवर्नमेंट ऑफ इंडिया ना मरोने सेंट्रल गवर्नमेंट ना लाइरिबा डिग्री ऑफ द प्रॉब्लम से मसी खितंग खंगबिरगा वाइस चांसलर से मतम खरगी ओइना सुटी पिथोप याई सुटी पिद कसो कायदे फोर्स लिक नती सुटी पिबो याई सुटी पिद मा लो एन्जॉय तगुदरी मसी मरक्स दा इंक्वायरी तगुसी याई मसी मरक अस नॉर्मल से रिटर्न तो मुसी है हर प्रोसेसिंग से सुतो तो हुंदना लई बाय बसे मसीदी इन द लॉन्ग रन अखोगी लैरिबा मणिपुर की सिगी अकाय बंग कदरा हाइब वफम सिंग से खंजनगा वफम सिंग से ऑन बिहाफ ऑफ द अखोई रिटायर ओजासिंग पुदुना फिल तो बसिंग दो मदुगी आइडिया सिंग पुजन जरगा आई दंगासी मयांग वफम द हाइजबदी India government amadi NSN IM anigi marakta tongnokiba framework agreement aduda Manipur yauna yunthang nariba state singda karigumba akaiba amata piroi haibasi July 14 da Rajya Sabha amadi Lok Sabha animakta Parliamentary Standing Committee on Home Affairs na table tawkiba aduda mayek sengna palli haina BJP gi wangang roi CS Sidanandana phongdukre party office ta pangthokpa pawgi mifam amada mahagna makha taraduna table tawkiba report aduda yauriba Naga history gi top adu India government na sakhangba Naga issue asigi damak akhanaba arrangement ama haiba asina hauzik fawagi framework agreement ki oiba warushin ama purakani haiba sida nungnang ningai oide committee asi mi kuntrana sabak committee ni masida BJP Manipur Pradesh ki president masasu yauribani report asimak parliament ki website ta haptuna public domain da leirabani issue asigi warushin purakpa matamda imthang nariba government amadi stakeholders sing yauna pangthokani haibasu palli haike नमखै काहेलोय हाइबो वफम दुमति यारकांदा मणिपुर की मनुंगदा लैंगाक सासवनदा अखोगी तोखाई फिल्म मखक लेरकांदा तोंगान तोंगान कांगलुपसिंग मरक्ता नुसिनदब नुंगाइरदो फिल्म मखक अखोगी लाकनबगी मचा यावरप हाइबो तारे यावबा अदुगुमब फिल्म अमत्ता अखोगी मणिपुर सरकार मदु याबंग मोय मणिपुर प्रजान याबंग मोय करिगुम थबक अम पाखत की हारगदी भारत सरकार करिगुम थबक अम अखोई हाइबो पिस तो ओसिदा पाखत की हारगदी कमिटी इसिंसु रिकमेंड तोर स्टेक होल्डर्सिंग तानगदबनि तानपम थुई हाइबो वफम सिदा मणिपुर मरुन मणिपुर की असेंबली की वारेप से अखोई मसी तुवा तागदबनि हाइबा अदुगुमबा स्टेट अदुदसु भारतीय जनता पार्टी मणिपुर प्रदेश नसु लेंगदना मदुगी फिरे बदु होंगदना लई Pediatric Association of Manipur na chayola machupna chathagadaba ORS week thoram lamsangda leiba RDO College of Nursing gi auditorium da hodokre Tharamadu Association ki president Dr. K.S. Ratan Kumar na diarrhea naban matamda ORS na khwaidagi chunaba layeng asi chada chama sinaba ngamdribasi miyamda mapung phana khanganaba July 18 fawa chathagadaba thoramni Lanai Hospital Yauda Government Hospital Taramangada ORS ki kanabagi matangda awareness pigani ngasigi tharamadda Janims ki hanagi Professor K.S. Georgette East John Academy of Pediatrics ki President Dr. Shyam Kumar Susarukia ke
Ravina Amade Sanjit Lekidabagi Mapalak Subaning Sing Kumon Thoram Ngasi Kesampat Lairambi Community Hall the Pangtokre. Working Committee of the Apun Baluf Amadi Ravina Sanjit Mishigi Matang the Sem Kiba Jeshina Sinduna, Pangtokiba Thoram Apun Baluf ki Coordinator Funindro Konsam, Assistant Coordinator Joy Chandra, Coordinator Yumnam Ratan Kumar, Coordinator Joy Chingakam, Uncle ki President P. Shaki, Puri Lemro ki President M. Chobi, Kanglama ki President Lerik Lema Amadi, Kawagi President A.K. Memsa Lemana, Maru Ibamesing in Sarukia K. Minute any 2 minutes left to our from the K. JSC convener Silana, Lamda Masida Satarakli State Terrorism Asi Makata Tegna Kigani, Maralaiba Security Personnel Singi Matata Cherak Pinaba Kongjang Sanction Kigani High K. Punindro Konsamna, Togodugi Matanga, Awang Bataki Committee, Hemduna Tizilabasu, Nasi Fawada, Kumang Sakshin Bangamdre, Togodu the Cheraba Sing Matik Sabadan Pinaba Amadi KSC Kongjel Yangna, Sanction Bak Namnabagamak Nasi Tauramasi Pangtopani High K. Satari Batsumba investigation said government Sumapung support people in a labor not just in Riva, Aduma Masatanga, high profile Miogra, another police personnel, Mapaladu, Moigra, Masi Matata Matisha, befitting punishment, Pina Nabaki, Aduma, Wafamda, Yumpam Weraka, Mayamda, high cases say, Amuk Nahuna, okay, Miamda, Tongan struggle Mayamama, have the justice from the democratic movement Mayamama, sanction and navigatumba, messages of superior navigatumba, Wakul on the Semta Badung Siga Hekal Katamba, Mapan Subazi, Pantok Subani, Tamsaki. Project Officer ICDP Porom Partner Sinduna Nimit Mangani Satarak Pa AI Refresher Training Course, Lucian Magi Thorongase, ICDP Porom Partner Veterinary Director Ais Taubana, Toba Mitunglan Oiduna Pangtokre. Training program Sida Manipurgi Tongan by District Lakwa Farmer Singh Dairy Cooperative Society Amadi Private AR Walker Musing Yauna Mirhum Puna Sarukyake. Training program to the Sarukyaki Mir Singh the certificate Sing Suyentoke. Veterinary Director Ais Taubana, Manipurgi Tampaki Lamda Farmer Singna Sangom Tokpa San Loibana, Sangongi Potok Potopada Hiena Kumang Chokshili, Singi District Singda San Loibada Sangom Tokpa San Loibaki Chang Hantari, Maramaduna, Singi District Singda San Loidiba Farmer Singna, Veterinary Department Tagi Apaba Makalgi San Matalo Nabakudong Sabalay, Masigi Kudong Sabasi Loduna, Chatok Lina Bahona Sihaina Funduke. And cell implement generation lai and a masigi wakal sesta masigi pidam sesta kenu se we artificial insemination si parks hanna we state sida we masilo ko ceremony. Association of Surgeons of India Manipur State Chapter na Sinduna endoscopic ultrasound amasung masigi therapeutic ki procedure gi matangda live demonstration workshop ama Caesar Hospital da Pangtokre Thoramasida Janims Rims Caesar Hospital amasung association gi atai member sing susarugya ke JP Hospital Delhi gi consultant Gresto enterologist Dr. Male Sarmana resource person oike hauze amuka na tenu brand luxury. Booking open for office spaces and retail. The key features are retail shops and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MG Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please ay chat lagi ba? Election ki matam nakrabadi adu tuma amu unaru phangaro asum tawna mango season chatrabada adum haina Unkis mango Swiss rose adum phangaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Break matung na mayambo amuka na taram nokchere. Makataba pauda research methodology haibasida teachers educators singi oiba nimit tarani chupna sa thagada ba professional development program ama
SCRT की मल्टीपर्पज हॉल होख्रे हौदोंपगी थरमदा SCRT की डायरेक्टर डॉक्टर एडमिना कुमारी जॉइंट डायरेक्टर जिम जी थिंगुजमना मरु ओइबा मिरसिंग ओइना सरुक याके रिसोर्स पर्सन सिंगना पांगथोकलिबा प्रोग्राम असिगा मरि लेनबा वांगांखे मोरे पुलिस ना सिंधुना मियाम की निमित का लोइना मियाम गा पुलिस का अपबा मरी थमनना मिफम अमा पुलिस आईबी द पांगथोख्रे मोरे द लेबा टोंगान बा लुफ की लुचिंग बसिंग अमदे इमा लुफ की लुचिंग बिसिंग ना सरुक याकिबा मिफम अदुदा एडिशनल एसपी मोरे केएस रॉबिन्सन एसडीपीओ संदीप गोपाल DSP थॉमस थोकचोम सु सरुक याके मोरे टाउन दा हौजिक थेंगनरी बा इसिंग की अवार्ड हॉस्पिटल के स्टाफ अमदी खुसु खुलाई की अवार्ड टेंगनौपल से डिस्ट्रिक्ट अमा ओइरबसु डिस्ट्रिक्ट ट्रांसपोर्ट ऑफिसर लेतबना लाइसेंस लौबदा थेंगनरी बा खुदोंग सादबा कयामरुम पुथोक्तुना खनखे मैत्रम अवांग लेकाइद लेबा रिहेबिलिटेशन सेंटर अमदा खना चैनबगी थौदोक्ता मियोय अमा लेखिदबगी वाहौदा इरांग थोख्रे थौदो असिदा लेखिदबा मियोय सिगमा मिंग एलांगबम उमाकांता मैतै से कुंतरुक अपोकपा सोमोरेंद्रो कबो वाक्सिंगदगिनी हाइरि महाग ngasi नोंगालमदाई पुंग अनिरोम ताबा अदुवाइदा रिम्सता लेखनबा ngamdana लेखिदबनी हाइरि थौदो असिगा मरि लेनना नंबोल पुलिसना केस अमा लौकटपगा लोइनना खना चैनबा अदुदा चेनबनी हाइबा मियोय अनि फागले हाइरि MSF District Committee Jiribam Sinduna Chatarakiba Summer Free Special Coaching Class Lushinbaga Loinana Jiribam District ki oina Board Council Amadi CVS na low by exam da ma kwang na panglaba Mahiro Singh Manama Tumpiduna Puning Tawat Kre Jiribam Higher Secondary School da Pangtokiba Thorum Aduda DC Jiribam Robert Singh Katrimayum MSF District Committee Jiribam ki President Atom Rajib Mite SP Jiribam Moirang Tem Mubi Azuka की प्रेसिडेंट मुटुम मैपाक्सना मंगांग सुसरुक याखे वांगखै केंद्र की वार्ड नंबर कुंतरु की कॉर्पोरेटर माइबोन फाउमैना मा की वार्ड लेबा सोथरबा इमुंगसिंगदा ग्यास अमदि चेंग यंथोख्रे नंदुलुंग लेबा माइबोन फाउमगी युमदा पांगथोकपा अचंबा थौरम अदुदा इकोनॉमिक कास्ट सेंसस ता याहोद्रबा सरकारना लाइरबगी पनखै मखादा पीबा कुदोंसाबा फंगद्रबा वार्ड असिगी लाइरबा इमुंग मनुंगदा मा की माइकेदगी शेड्यूल कास्ट शेड्यूल ट्राइब अमदि ओबीसी की मखादा कुदोंसाबा सिंगसी महाकना तानरगा यंथोकपनि हाइखे Election Department Employees Association na sarkar gi employees singda 7 pay pu haina lamfel da leba Election Department ki campus da wakan fam chatakre Thongju Kendra gi manung chanba khongman okram chutek amadi basikong area da ngarang ayukta gi hauna mai laktabana marum oiduna lamdam adong gi miyam da chawna khudong sadaba maypnare mari leinaba authority singna athuba matam da haidiba mafam sing asida mai phangan biu haina maikai adong gi miyamna ISTV da wakalakle Amoromda Kongba substation dagi mai pirakpa 11 kV khongman gi feeder asi ngarang ayu pung 13 taba matam dagi mafam kharada insulator yadabana maram oiduna mauk sagum mai piba ngamdri haina MSPDCL gi general manager Kartik Tangkhanglakle General asina makha taraduna ngarang dagi hauna semlakkiba asina ngasi Ideal College yauna mafam kharada mai piba ngamkhrabasu hauzik akampat okram chutek takok mapal kongba laimuriba chongabi amadi laikongi mafam sing mai piba ngamre department ki maikei dagi hayeng mapung phana yadriba mafam sing semjinduna mai pinana bahonare kudong sadaba sigi damak warudana ba lamdam adongi miyamda GM Kartik ki General asina makha tarakle Samas tengbang luk uripok asom lekai na kon ba mafam singda karigumba makal amatagi may kabani sa chaba amadi yon ba hawkiba July 19 dagi miyam gi mifam pangtuktuna thingba hore makata na kanagumba singna athingba asi thugaduna chatharakpa taragadi lekai miyam na pirakpa cherak adu masana yajagadabani hairi hawdi sanabagi pap logirase Ngasi sanabagi pauda Bharat ki oina chahi 18 makhagi nupa masagi cricket team semnabagi trial selection da Manipur dagi sanaroi RK Rex khalakle Mark Moirang Hanuba lerakta leiba RK Doren amadi RK Ongbi Renu Devi ki macha nupani Bharat ki oina sanaroi kunmanga khangat pada mahak yaurakhibani trial selection yaurakpa asida Moirang Hanuba Youth Development Club na thagat pafungdo rakle Makatana sanabagi pau brain thozam dagi fangbigani
District Youth Affairs and Sports Office Thobal na sintuna ngasidagi Kodong Pupi Sports Complex Wangjingda Sahitra Mri Makhagi Nupa Masagi Sahitra Tret Makhagi Nupa Masamadi Nupi Masagi Yangkai Mapul Suba District Level Super Cup International Football Tournament Hokre. And completed Thobal District Level 59 Super Cup International Football Tournament 2018 under 14 years boys and under 17 years boys and girls from 23rd to 26th July 2018 open. Hogdopaki Thoramda Deputy Commissioner Thobalgi Hobam Rosita, District Football Association Thobalgi President Mutum Mani Amadi, District Football Association Thobalgi Vice President Konsam Michael Su Saruyaki. School Taramatoina Saru Yaduna ngasidagi sanaba hokiba Sahitra Mri Makhagi Nupa Masagi ahanba matchda Paradise English School Thaubalna Brighter Angel School Sambram Bugol ama sinoda maiti papiki match asida mai pakiba Paradise English School Thaubalgi amatangar bagol adu Johnson na match ki kontramanga suba minita sanki ani suba match ki sanakibadana Springfield English School Wangjing na Pundrai High School Khongjom Bugol Manga Sinoda Mighty Papikre. Match Sida Mai Pakiba Springfield English School Wangjingi Gol Singadu Kumar Zidna Match Kitarong Bishumamadi Kunitoi Subamnita Gol Ani Zuremba Manimatumamadi Umakantana Match Ki Ahum Suba Manga Subamadi Kunmari Subamnita Gol Amamam Chanduna Match Sasi Mai Pakibani. The Singapore Subado Mukazida Parliament River Mayikaw Kodimaki School Thoram asiga mari lenana Deputy Commissioner Thobalgi Habam Rosita na phongdokibada YDO Songtham Konana Manipur Police Sports Club Maiti Piduna led Siri Kumuzam Amutombi Singh Memorial Pass is the 11 Men's Open Volleyball Tournament ki champion oikre. All Manipur Volleyball Association gi Miyang Makhada Mayang Impal Kuman Youth Association Makhiana Sinduna Thasikitang Kundegi Team Tare na Gurbani Thongna Khaidoktuna Kuman Mini Stadium Mayang Impal Constructor Sathrakri Tournament ngasi loisin khre. Loisin bagi thoramda MLA TN Hockey Mayang Impal Kendragi Hana MLA Oiramba Dr. K.S. Ratan Kumar Usiwa Zilla Parishad Member Haji Taib Ali Su Saruyaki. Sathrakri Tournament asigi ngasi roiban miki sanakiba matcha YDO Songtham Konana Manipur Police Sports Club set ahum ama kunmanga taramari madi kunmanga taranipal da maiti biduna champion oikibani. Sathrakriba tournament asigi champion oikiba YDO Songtham Konada trophy galonana lopali singkun runners up takiba Manipur Police Sports Club ta trophy galonana lopali sing taramanga best discipline team takiba NYDC khaidem da trophy galonana lopali sing ama thormapur singna khusinaki. Sathrakriba tournament asida YDO Songtham Konagi and Tombana best player Manipur Police Sports Club ki CIS Romeo na best setter Maikia Mayang Impal gi Y Direna best spiker ramadi YDO Songtham Konagi T Premjit na best blocker gi mana taduna trophy galonana lupa sawa thormapur singna khusinaki. Thagachari Hauzaroi Bada Maroi Bapau Amukhana Manipur Gyapun bagi saktam kahan ba yaro haina mamang sahida assembly na lauki buware ngasi amukhana assembly na reform tawkre. Manipur People Bill 2018 genabal itna pass tawkre. Manipur Liquor Prohibition Second Amendment Bill Select Committee that thadakre. Second MR dagi mang kiba 9mm pistol yang kai taruki case NIA da sinakrabanina marale bamir sin sabsana kanglagani haina Chief Minister N Birena haikre. Amadi Maire amadi mera pai bisingna assembly tamna thomjina na ba maike kaya dagi upanakre. Nasi guna dia STB na pizza pa matang solution jare miyang tabi di basungwa mukahanna kurun jare.